पाउसे दे जुम्फों ओइबा मरोइबा पाउ खराब दे तौजरी स्टेट न नुमित तरानी की मनुंगदा हाई कोर्ट अपील चटपियो लुपसिंग हौखिबा सही लिसिंग अनि तरागा निपान की जुन तरागा मापन अमदे कुंदा ऑटोनोमस डिस्ट्रिक्ट काउंसिल एडीसी संडल की चेयरमैन ओरंबा लुखोसई जौगी लंफेलदा लेबा ऑफिशियल वीआईपी क्वार्टर दगी यामलाब लुपा क्रोर कुंतरे हेनबगी हेरोइन नंबर 4 अमदे WY टेबलेट नसिंगबा फाबदा मेन रिक्विड ओइकिबा लुखोसई जौबा स्पेशल कोर्ट NDNPS न मारा लेते आइन थदोकिबा मियामना चाउना चिंगनै स्टेट सरकार न नमित तरानी की मनुंग हाई कोर्ट अपील चटपियो आइना लमदम असिदा लेरिबा तोंगान तोंगानबा नुपिसिंग ओइबा लुप ऑल मणिपुर वुमेन सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज ऑल मणिपुर चिट तम्मी सिंगमी अपुनबा लुप तम्मी सिंगमे अपुनबा मणिपुर कनबा अपुनबा इमा लुप अमकिल अपुनबा नुपी लुप ANUL बिष्णुपुर इराइबाग इनाद चनुरा लोइना सिलोन इचल इरमदम कनबा लुप इकल नोंगचुप इम्फाल पालेम इमा अपुनबा लुप निम्पाल नोंगपोक लेगाक अपुनबा नुपी लुप ANLANL थौबाल डिस्ट्रिक्ट यूनाइटेड वुमेन्स डेवलपमेंट ऑर्गेनाइजेशन थौबाल इमा अमदी वुमेन्स एसोसिएशन फॉर सोशियो इकोनॉमिक डेवलपमेंट WASDEB की लुसिंगबी इमा सिंह पुनः सत्यादुन मणिपुर प्रेस क्लब तंगसे पांथोकिबा पाउमिसिंग उनबा अमदा फोंदोखरे नागाल अमरोमदा मियोई 38 खक पॉजिटिव ओइरे मियोई अमता सेनखिद्रे चलिबा पुंग कुनमरी असिदा मणिपुरदा मियोई 38 खक कोविड-19 पॉजिटिव ओइबा थेंगनखरे मियोई 38 ना लाइचत असिदगी फदुना डिस्चार्ज तौखरे लाइचत असिना मियोई अमा फावबा सेनखिद्रे हेल्थ डिपार्टमेंट की एडिशनल डायरेक्टर सु ओइबा डिपार्टमेंट असेगी वांगांगलोई डॉक्टर खोइरोम सासीकुमार मंगांगदा थादोरकपा चेरोल अमना हाई ngasi nauna positive oikiba miyoy 38 asigi manungda miyoy amadi central armed police force dagine makoi punamak travel history leitaba miyoy ngaktani haire nauna positive oiraklabasing asi tharaga state asida covid-19 ki apunba confirm case lising kungaripan sobna humpu sokre haujik phawbada laichat asidagi phagiba migi masing lising kuntaruk jamri umdragani pan sokre haujik active case da lising amagani kuntraga mari da leire laichat asina laikidaba migi masing sahumni fogani pan leire NSN की नीकी सुमीना लुचिंग म्यूट कांबू अमना इंडिया लेगाक उनग्रे रिपोर्ट इंडिया लेगाक सेस्पेयर तौरखनी आइना लाथोख्रबा NSN की लुचिंग नीकी सुमीना लुचिंग म्यूट अहुमना साबा म्यूट कांबू अमना लेबाक कोनु न्यू दिल्ली दा इंडिया लेगाक सेस्पेयर की मदांगदा उनग्रे आइना रिपोर्ट अमना हाइरे पावसन आई NSN की लुचिंग नीकी सुमी की म्यूट कांबू अदुना दिल्ली दा लेरिबा होम मिनिस्ट्री के ऑफिशियल सिंग उनकीबा लोइनना सीजफायर की मतंग खाना की आयरे पनब याबदी था असिगी दिसंबर सेचत कुलहुमदोइदा लालहौलुप असिने इंडिया लेंगा का सीजफायर तौरगनी आइना लाथोखिबने हौकिबा सही लिसिंग अनि अमदा NSN केगा इंडिया लेंगा का सीजफायर की जानसे साइन तौनखिबने अदुबो लुप असिगी चेयरमैन ओरंबा एस खपलांगना हिंगलिगे अपुखन कुमजा लिसिंग अनि तरामंगादा सीजफायर आंदोखिबने मरगसिदा एनवायरनमेंट कन्नबा होनबदा इसाना आना भाव ताबा चंगे हौजिक स्टेट असिदा महौसागी खल कायदरक्तुना एनवायरनमेंट की फिबम आइनिया लेतना नोंमनोमगी सोक्सिलगले एनवायरनमेंट की फिबम असे कन्नबा होनबदा अखोय पुनमकी थौदांग चंगे एनवायरनमेंट करमना कनगनी अमदी करी थौदांग लौगदगे आइबदो मियामदा भाव तानबा चंगे ngasi mak state asigi sanglaba jingchak na pomsing nongmanongmagi maru koksilakpada natana tampaki lamda horamba mamal jamlaba uwasing chut nongmanongmagi masing antarakle masi aikoi miyobda environment gi phibam kannaba honabagi thawdang kwatpadagi oreklepa phibam ne hiram ke adasin nariba plastic ki polam seng asi lambi sorok natragana jungi akoi bada amari state asigi maru oiba turel singda hondoktun mahusa gi phibam da hena sokhil lagle malemda atangba fresh water lake ama oiriba loktak pat asichu nambul turen imphal turen jauna pat asida itin pham oiriba turel dagi putharpa plastic ki polam sing amade फता हौदिन नोंमनोंमगी इसिंग मोसलपदा नतना पादसिगी खोंनुंगसु थेंगलगले मणिपुर सरकार की लोकताक डेवलपमेंट अथॉरिटी की मखादा लोकताक पाट की फिबम असिबो कन्नब लुपा करोड़ के थाददुना फमदी छेंगबा अमदे लोकताक खोंनुंग तौथोक्लबसु मदुगी कानाबा पंदम अदु फंगबंगमदना लेरे एनवायरनमेंट कन्नब होनबदा इसा आहना ज्ञान ताबा चंगे मदुगी मतुंग इमुंग मनुंग अमदि समाज लेरिबा मिपुम खुदिमक चंगे मतम अदुदता एनवायरनमेंट की फिबम सोखनबदा मरुओइबा प्लास्टिक की पोलमसिंग अबदि फटा औदिसिंग अदु मफम चाना थंबगी आइनबी अमला कने लोइनना चिंग अमसुक तंगी मफम क्यादा मतंग चुनबा वई अमदि अफप मखल उ पांबिसिंग थादुना एनवायरनमेंट कनब होनबिनबा चंगे
ngasi maklamda masida soksilagli environment ki phibam ase kanaba khonabada sarkar khakta natana tongan bat lanai lup singchu chuak tharktuna thabak kya paikhan rakle lanai lup singchu chong thokna raktuna thabak kya paikhan rakle malenggi oiba jun manga bu environment kanban bit aina palan thoram pangthokliba adugi nunggi oiba wakhalok no du punna khangmina duna environment kanpada ekoi punamangna thaudang lomina rase atop pau amadana Amit Shah gi khongchet BJP gi propaganda gi khongchet ne left party Manipur gi left party CPI IM CPI forward block amadi RSP na Manipur da Amit Shah laklamba khongchet kamari leinana wafam kem yam da thamlagle left party gi apun bacherol amana hai Union Home Minister Amit Shah na Manipur da laklamba du state asigi kanadaba amasuk BJP gi propaganda gi khongchet ne India gi Home Minister Amit Shah na ngarang nongma gi aten ba khongchet da Manipur da laklamba du lebak asigi laingak pairba BJP na lusingba NDA gi maru eba BJP gi propaganda tawna ba lebak asigi amasung Manipur state ki sel Canada pada tinghan ba khongchat amane pung kara Imphal da leramba adu ki maru eba thabakti mamangda laingak chukli paramba Congress na lusingba UPA laingak da lakholamba amade state ki SPF na loisilaga thamlamlaba Thobal multi-purpose project amade Bisnupur Tupul Thobal Kasum Khulen lambe Sangkaram loina na ana sanction tawtun lairaba project taret ki urep yung tamlamba adune Amit Shah amasung mahaki team na Manipur gi miyang gi phagat nabagi damakta tawba project sing amadi Manipur gi miyam na sel thungi kanaba pigadaba Manipuri miyam na sel thungi kanaba pigadaba iram amata purakidaba amasuk lautok lamdaba adu laibak thibane khongchat adu maru oina Manipur gi mamangta lengak lamba Congress na lusingba state ki SPF lengak po hundura ngangba BJP na tawribam kai chumli haina Satpa wakil da Manipur miyam bu pukning jingchinan ba tawramba khongchat ne Manipur ki territorial integrity special status pibagi wafam khanagani aina hanana khangal kedaba adu miyam gi oina laibak thibani aina makha tarakle nakalamorom da Bharat ki Home Minister da pisin ki ba ai ba Jerol Singh Bharat ki Union Home Minister Amit Shah bu Manipur ki miyam na taram na ok bagalwena na CSO sing kaya ga tongan na unaduna wari sana kre aibasi Manipur ki miyam na khangnare ngarang December ki kuntareta Manipur da laknamba Bharat ki Home Minister lamdamasi ki tongan ba phurup kangluk kaya gi CSO sing na ai ba Jeron pisin gi ba amade wari sana gi bat lamdamasi ki haujik wari ba phibam sing ayamba khanglam lagani khalle adu taba yaba tasilaka miyam gi wakhalon khangjin bana magi matau waikibani abase state asigi tongan ba kangluk phurup khudimaki CSO sing na toina hena khangnaramani khalle state asigi sing amadi tamda khundadun leiraba phurup kanglup singgi CSO singgi mihuchinga ngarang laklamba Bharat ki Home Minister ga wari sana bada Home Minister na khalam gadaba sing adusu Manipur gi mamna khangwina ba chunggadaba male maramdi state asigi sawkha thorangi matangda phurup kanglup khudibakna chap manaba wakhalunda punna phaminaraga tanaraga ai ba zerul pisin bagi mami takidaba aduna maram oiraga ajik state asida Bharat lai na kari karam thorang laukolaga Manipur gi apun bagi satum kairoidagi aibu wafam asida jamna laina lawba yadaba kya yarungani khalle State asigi sawkha thorangi dama Bharat lai na pangthokpa yaba thaba pangthokpa asidi arubu oigadaba mande aduga state asida naga koki amadi tongan ba phurup kya gi apun bagi saktam kaidana thamnaba thorang paikhanarba khonabada kari karamba thorang singadagi aiba wafam asida Bharat lai na asan bam yeng changba yamna mathok tabra khalle Nakalamaromda Manipur ki political party kudim na party ki oiba kenaba thamdana state asigi apun bagi saktam kaidana thamnaba khonabada chapmanaba phirep amada thona phana leminaba chunggadaba male maramde ngarang December ki tang kuntareta laklamba Bharat ki Home Minister da tongan ba kanglu phurup ki CSO sing da pisin ki ba ai ba Jerol Singh da kari garamba warul sing yauki bagi ai badu jamna kupna nainaraga Manipur ki apun bagi saktam kahendana thambada changkadaba masak amadi khanagadaba hiram de hena pukning changba chunggadra khalle political party kudimakna Manipur gi miyam gi amade state asigi apun bagi saktam kaidana thamba ngamna ba asan ba miyang gi thorang sinbana lamdam asida tangdu laitaba phibam amada laigadra khalle aduga Bharat laigak no so haukiba oikhraga lakadoriba lising ani kunmathoi asida Bharat laigak na Manipur gi kanglup phurup punamaki oiba hena phagadabu warep ama lauraga hojik Manipur gi miyam ne mi painariba apun bagi saktam kaigadra habiki aruba wafam asida khanabiraga Manipur gi apun bagi saktam kanaba honaba phagadra khalle atop pau amadana driver yaudaba India ki anba train PM na lamthakre laibak asig anba driver yaudaba train Delhi metro gi magenda
Magenda line da PM Narendra Modi na haudokre magna National Common Mobility Card launch tawke driver yaudaba train sing asi automated ni human year lehendabani aina official sing na ai train service asi Delhi Metro Magenta line na Janakpuri West dagi Noida gi Botanical Garden samna lagane mathang chahi tangkai chalakpada Delhi Metro's Pens line power sangdokane Nardiwol sanction da ngasi flag off tawkiba aduga Prime Minister Narendra Modi na ai driver yaudaba hanba metro train asina lebak asigi smart system da kaya jamna jangna khumang choksilabagi aibadu mayek sengalle Nakalamorom da Union Home Minister ngarang okpada sakiba jagoi adu kabui jagoi ni rongmai gi nate Union India gi Union Home Minister Amit Shah ngarang Manipur da lakpagi program da John Gaidingam di Nodal Officer Tribal Affairs and Hills da thokiba thaurangi program da kabui gi program yaukhide adubo rongbai gi program da kabui gi jagoi sakiba asi karam da sakibano abasi mari lena department na miyam da sengdopum thogi aina all Manipur kabui student union aire ngasi union asigi general secretary na press da thorpa cherol asina airibadi jagoi adu rongbai dance haikiba adu kabui dance haigedabane sariba jagoi adu kabui singini kabui singna sakibani adubo karigi rongbai dance hairibano tawriba thong asi kabui furup thawaina namthanaba sinbani aina lawridabagi maram leite aire cherol asina makha taribadi tribal affairs and health department na khangadabadi kabui mapu mabin gi lining laichon chanabi ngakna maram da chawthokna hingiba khurumne midop ki lining chatkraba kabui dagi lapthokrabasing makhatana kabui ki nat amasung custom ki thorum da kotingin mam thokte aire cherol asina hai state ki thakta semba culture program da achauba asoiba amalebagi patang da minister na makhatana thoktana bamari leinabasing da akan ba poktak pipam thoge kabui student union na kabui furup namthana bu khonarak khuding da chapchana thengnaraba matam punamakta sem saduna leire handaki tribal affairs and hills na kabui gi mahutta rongbai haina kabui bu namthana ba sinbasi ahan banate garngai gi matang dasu thawaina tawkiba leikre maduna mari leinaba authority na rongbai gi favor da tawriba officer sing adugi mathakte action lokharpham thogi aire aroibada content sing asigi maru iba pau khara asiba pau tamjariba maribu local news youtube channel amadi facebook page asidagi yengbiri bopna boppa thagachari channel asin adomda kanarabadi subscribe to bitri basina subscribe to biru loinana like and share to basu kabi group namukpo amukana thagachari